Khwairambam ima kaithel da kaithel famliba ahal oirbi sengidama genglaga mafam chabada toilet sagani haiduna soi khomkhraga kaithel lupki president secretary nauna khanbagi soi khomba oiramle chahi tarani thoiromgi mamangda lupa lakh lisingamaga chani sukna taret dasmik taruk ama changna saba haukiba Tamenglong Jawahar Navodaya Vidyalaya gi building ngasi fab saba loisindina lerakpana building asigi saba haur khraba saruk singi phibam phachilaktre Handaki Sangai Festival ki sarukama oina Churachandpur da pangthokadaba designer Robert Naram gi show da showstopper oigidoribi Miss Universe listing ani Lara Datta bu Chief Minister Nungthombam Birena taramna okpagalonena harauba phangdorakli Achauba senjau paiba lalol itik tauba miyoi kharana yen gi mamal ngehak laitana hongtok hongjin taubagi mayokta yen gi farm tauriba miyoi singna khongjang chathakre lambi da lakpa miyoi singda asemba yen lemna yen thokre amade miyambu otnaiba amade lana Oizenaba Sizinabagi Tausil Ladiba Makai Lamdam Amada Revelation Adumak Tolakigani Haina UNLF Gihana Chairman RK Meghena Fongdorakli Dabiri bapum namakpu ahan magtada Monica MAYENGBAM taram na okchari COVID-19 ding ngaktok na bukuto in hambiu hand sanitizer sizinabiu mask upiu fitaru ki distance thambiu yai ba makai vaccine dose na kapthok piu injection ba habisin apum namaki yai fabani hojik pau sadok na pizare Namthak Tauraga Soikhom na Kaithelgi President amadi Secretary Sindokpa Yaroi Haina Samurai Lakpam Indukobi Ima Kaithelgi vendor amana Fongdokre ngasi Khwairambam ima kaithelda ima kaithel number 1 amadi number 2 ki marakta ima singna narolda ima kaithel gi president amadi secretary nauna haplambagi mayokta phamki wakan mi phama mada wafam ase samurai lakpam induna fongdokibani mahak na makha tarduna tha asigi tarama thoide ima kaithel asida kaithel famliba han oidibi sengi damak mafam chabi yenglaga toilet sagani haiduna soi khom khraga tha asigi tara humdoida pauche singda kaithel asigi president secretary nauna khalle haina khangalakpa asi yabangam loi khom khiba soi adu so chatnabi yaroi kaithel asigi president amasung secretary sindokpa yaningde nauna khansi harabasu kaithel phambi singi oiba mifam ama pangthoklaga matungda singadabani haiki Noina secretary president kanbagi damak to ko yaningde adua ahla mal aswala nagi damte tin sabai di yai aduna tragati yaningde na ko haibne ba do moina natte sigi damak tan na ahla ko ngam jaroi di haike ba haike masi khala mai to binu na hai adu moina jingla sigi mari sulai le na di haire ko na mari le na da ko soi ka kat bi na haire ko na aduni ko na tau ki ba soi ka chana ba yaro ko soi ka kat bi ko president ano di ko pulaga mai am ji pulaga kano to biyo president noina yaning tra ju ko ba secretary si yaning tra ka chu ko na hai na mayam si meeting tawraga tawsi ai ba kan moina Chahi tarani thoiromgi mamangda lupa lag liseng ama chani supna tare dasmik humpuma thoi chang na saba haukiba Tamenglong Jawahar Navodaya Vidyalaya gi building asi fauba saba loisendana lerakpana building asi gi saba haukraba saruk singi phibam phajil laktre hairi school asi gi dormitories ani ojagi quarter yauna quarter block ani sanaba phase B gi manung chana Uttar Pradesh ta based over work agency construction and design services UP Jal Nigam MS CNDS UP Jal Nigam da kumja liseng tarada sinakibani school asigi hojik sagarliba thabak thoram singi phibam school asigi parents teachers council gi mihut singh social worker madi MP nominee akin gangmai Jawahar Navodaya Vidyalaya Tamenglong gi principal amadi staff singaloina ngasi yengsin ki badu da sarugya parents teacher council gi convener Niala Lung Riamai na hakibada school asigi paikhat liba
dormitories amati quarters sabaloi sindabana maram oraga oja amadi mahairoi singna ka apikpa singda ponchinduna yamna chinna lainari mahairoi singi laifam laitabana phamung amada mahairoi ani na share tawduna laiminari school asigi sanabung sembi dabana maram oraga oja sing amati mama mapa oiba kayana sel khaina duna school asigi sanabung semgatli mari leinaba authority singna athu matamda school asigi award apa sing yengsinbinaba appeal tawrakpaga loinana athu matamda thabak paikhatrabadi mathau taba thabak sing laukatlagani haike social worker akinsin gangmaina india gi atai mafam da leiba navodya vidyalaya sing da khodong chaba chap chana phanghallaga hairiba vidyalaya sida phanghandriba maram karigino haina hanglakli thajaba yaba paw amagi madungina school asigi semgat sagat nabagi damak kumja lisingni taragi november 13 da hairiba work agency asina lupa lakh chatruk marfunipan dasmik nipan sino kaithoki paikhatliba thabak thoram sing asi tha Taranipan gi manungda sabaloisin gadabani hairi. Chief Minister Nung Thomam Birena November Kunmathoidagi Haugadoriba Sangai Festival gi sarukama oina Churachandpur da pangthokadaba designer Robert Naurim gi showstopper oina saruk yagadoribi Miss Universe sing ani Lara Dattabu taramna okpagaloina harauba fongdoragli Land of Jewels Paradise on Earth amadi Switzerland of India haina khangnariba Manipur da Lara Dattana saruk Yabada Sangai Festival asi amuk hena mai pakpa ama ohelagani haina CMN Birena fongdoragli Manipur gi handloom amadi textile industries bu sagat poina November 13 Churachandpur da pangthokadaba Robert Naurim gi fashion show da Lara Dattana showstopper oina sarugyaga doribani Lovely people in Manipur, I'm really excited and looking forward to coming to Manipur for the first time for the Manipur Sangai Festival. I will be in Churachandpur on the 26th of November to walk as the showstopper for designer Robert Naurim and to support the handloom and textile industry of Manipur. I'm super excited and really looking forward to my visit, and I really hope to see you all there. Achauba senjau paiba lalol itik tauba mioi kharana yen gi mamal thugairaga yoliba sina yen gi farm tauraga hingliba mioi sengi chakhau thadatli haina avian house ki mapu chongtham drupatarana pongdokre ngasi kabo laikai de leiba mau infal kaithelda avian house amadi yen gi farm tauriba mioi singaloina amuba mask uptuna yen mamal gi mayok ta yaning daba phong bage khongjang amacha thakre lambi de lakpa mioi singda asemba yen lemna yen thokre chongtham drupatarana makhata duna mioi kharana yen gi market tugarak pamaramna yen loraga hingna bahotnariba singdadi achauba awaba ama mayok na hale mapalamdagi yenau amada lupa yankhai rom amadi machinjak na kg yankhai da lupa lising ahum rom piduna pusilakpani masida mapalamda yen tangle hongle haiduna mioi kharana monopoly gi thausil chathariba asilaingak namit yengchangbiu ngasi changchiliba khongjang asida yen loiriba farmer singna makhata na yen loigadra natraga loiroidra haiba warepsu lauragani haiki Manipur gi market amasung gi lawmi sing maruin lawmi hebdi yen loiba lawmi sing gi mahut silaga koi yaning da khana phongdok sage haiduna smai tawjabani kaigino hai matamda Manipur gi loijerbe yen loijerbe sing je farmer sing je mapali pusalak pangakta neba haibdi ayamana poultry oiro yenau udagi yen masika ki hidala ki loina adu ngakta bi toyum su haibu puthoi be masida natraga yenau sing khutimak sing je masidagi koina sida koina yen oina loijaraga अखोई कानब खरा लौजावरगा फार्मर सिंगिसु हिंजलब लंबे लमा समना हादा मणिपुर की आम चावबा एम्प्लॉयमेंट की जनरेशन गसिदगिन था अहुम मरी की ममांगदा मपालम ले ये जके मदिक तांगम में तयुम सु सिदगी मणिपुर दगी मपालम द पुरगा चक्को ये यावली बने अदु मतलब मणिपुर दम होंगले अदिगे मु मुजिक सिनो कोई साइड जु ओमजे खंदाम डाउन ला वेयर इज कोई हाइसिन मना मपालम की ममन फना होंगे हायगसु नत्रगा अदु हायगसु पसी सरकार ने खितंग येंगम चिंजनबिरगा तंग येंजनबिरगी फगदरा पोथोक पुथोकना होना जरिबा फार्मर सिंग लबुकता लौ उदगा पुथोक जरिबा समाय तौना येन पुथोक जरिबा फार्मर सिंग मागी कुसुमन मागी अवामन लाइफ रदला मान पुथोक जरिबा कैपिटल बुकता फंगबो ngमदबा हंजनबा ngमद्रगा
Lamdam amada lal hawalup leiba natraga leitaba haiba asi mafam adugi miyamu od naiba amade lanna oizana basizina bagi thausi leibagi makha poli lamdam amada operation amade exploitation leirabadi lal hawalup kaya toklakbagi phibam de adumak laikigani haina hanagi UNLF ki chairman RK Meghen na fongdoragli ngasi Iscom news na akhanna na hangba wahang amagi pawkhum piriduna mahakna haikibada Manipur da chahi kaya gi mamangdagi hauduna lakliba lal hau ihau asi lakliba chahi khara asida loishin natraga loishin daba haiba adude Manipur gi puari na adumak taklagani kanagumba amatana masigi matangda haiba ngamloi haina fongdoki Minister moina mana khanba mai wakhasulere maniko shaista in haining badi lalova revolution aise masi lalova hobiyaba revolution lebiyaba conditions ko haibadi operation and exploitation leyo mafum kudimakta revolution thok pagi fiam le hine Manipur da chatharaki ba nikam lalosi sei manga da lo sala dra haibe to he makha tara ko Manipur history na modle ko da mafum kanana su aina hayeng rosni lo habe ya da khaita lamlapki tanglaba sa uchek makhal kaya hanna yengsin binaba laitaba ka chap manare haina All Manipur United Clubs Organization amukogi Joint Secretary Lokendro Mangangna nungaitaba fongdokre ngarang kwathada leiba Sanjoy Goba mioi amana kwatha turel danga faba chatpada thengnarakpa safu hairaga khangnaba atang makhalgi sa ase thengnarakpadagi tungda amukogi Joint Secretary Lokendro Mangangi matinga loinana sa ase kanbaga loinana umangda safagadaba mafam yengduna thadokibani Hiramasi matang da Lokendro Mangangna Iscom da fongdorakibada sapu asi kannabagidama Tengnopal DFO da hana pau faunarabasu laktabadagi Bishnupur DFO Rebecca ga pau faunaraba matung Peoples for Animals Thaubalgi mioi sing laktuna sapu adu umangda thadokibani hairi अखोइना लैजरिबा मफम से तेंगोपन डिस्ट्रिक्ट की मनुंग चन लैबा कोथा खुंजाव हाइबा मफम अदुदनी अखोइ हाइरिबा मफम जगह सिदा अखोइगी सुमना थबा अमा अमुकोगी टीमना लाकपा मतमदा अमुकोगी मिय खर लाकपा मतमदा कोथा सिदा लैबिरिबा अखोइगी थिंबाई जम संजोय हाइबा इनाव असिना हाइरिबा मसिगी अतांगबा मखनगी सा से लंबीद थेंगबदगी महांगना थबक पामदा चलुरा हलबदा थेंगबदगी फारगा मयुमना योगा थममबनी अदुबो अखोइना थेंगजबदगी अमुकोगी टीमना थेंगजबदगी हाइरिबा सा मखन से अतांगबा पोल ओइबनिना मसे थादोगा माकी पुंसिबु मसागी नॉर्मल लाइफ ता थमनबगीदमक्ता अमुकोना अखोइना मखोइ मावंदा कन्ना हाइजबदगी महांगना सु याबिदुना हौजी कोथागी जगह मखोइगी हैबिटेट ओइबा मफमसिदा वाइल्ड लाइफ एक्सप्लोर मणिपुर गी थौबाल डिस्ट्रिक्ट की अखोइगी पिओजिट का लोइनना हाइरिबा सा से हौजी खोइ थादोकजरे Ningol amadi mabung mapa oibesingi oiba malem asida amata ngairba kumhai ningol chakoba asi ngarang arang arakna mahud sinduna magun manghan naba honagum se haina aikhoi masel amatani imagi organizer surgeon yumnamna fongdokre ngasi imana sinina ahanbo oina lalambung makhong community hall da bangthoki baningol chakobagi thoramda wafumasi surgeon yumnamna fongdoki bani ningol chakoba aduda kuki naga maite pangalamadi tamgi ningol kayana sarugyaki thoram aduki organizing committee member sing sharat thongnaujam ashok lairen amadi imagi founder romi khaidemna athoi mitunglen sing oina sarugyaki surgeon yumnamna makha taraduna ningol chakobada dakhina gi lamjel tanaduna mau masilgi marakta nungsinataba phaholiba asitok ase ningol chakoba asi maitei furup tanatana muslim amadi chingi ningol singi marakta pangthokpagi chang asi wan khatakli tongan ba lamdamda mayum pan khraba ningol singna machin maupa machin machi amadi imung manung singa chak chara ama chaminaduna mabung maupa singna angam ba khudol pituna yaipa 1000 biba asi yokhatna ba hotna si haiki थोरमसे मसिंग थोरमसे खतदने निंगो मैम पुनब लेबो मतमसे चाक चामिनदना अखोगी वरी वताई नुसिंग सिबा सानदना अखोगी अमगा पुन चामिनबगी रिलेशनशिप से मसिगी वहन थोक्तुनी अदुदा नुसिबगी करीबमा अंगंबा करीगुंबा हमा पीबो कोपा हबदो मदुदा अखोगी निंगो चाकोदा पीबगी हिताना पीबगी कल्चर मला पसे मस्ति मागदि नेगेटिव एस्पेक्ट ने असिंबा वखलोदि नुसिनबदुनी अखोगी स्पेशली माइते पांगनगी मरतसु अखोगी निंगो चाकोबो सि मसिंग हिंगल ए हबगे आई खरा तुम बुझौ फंगी ट्राइबल सिनावदसु अदुम कौबो मैम लाए Manipur Lengak na lising ni Taranipan da 10th amadi 11th Battalion gi pangthokiba IRB recruitment da
ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯆꯥꯗ 2 ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯃꯥꯡ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯐꯣꯜ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯈꯜꯂꯛꯇꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕꯤꯅꯤꯡꯉꯤ ꯍꯥꯏꯅ amadi achum aran puthokpiu haina ngasi Jiribam Babuparada leba Jiri News Network ki conference hall da paumi singa unaba amada saruk yakiba Jirighat Kachar Assam gi Mustafizur Rahman Laskar chest number 63 na phongdokri recruitment da qualified or besu result haidok rakpa matamda mapangi miyoi amata faw merit list da yaroktre Thawong asi yamna nungai tabag loinana Manipur ki chief minister na hiram asida akhanna mityeng changbiduna phangpham thokpa 2% asi phangan biu haina appeal tarakli paumi singa unabadu da Amit Chakrabarti chest number 260 Jirighat Kachar Assam Moibul Alam chest number 134 Amol Chakrabarti chest number 253 amadi Ravi Thakur chest number 232 susarugyaki हम मणिपुर सरकार और मणिपुर की सीएम सर से यही अपील करते हैं कि जैसा कि एक रिक्रूटमेंट प्रोसेस में अगर किसी लड़के की अगर 4 साल और 5 साल चला जाता है और बाद में उसको कुछ नहीं मिलता है तो उसके लिए बुरा बात है और यह बात सही नहीं है। तो हम सरकार से और सीएम सर से अपील करते हैं कि हमारा जो बात किया गया अभी उसमें थोड़ा सा ध्यान देने के लिए और उसमें मतलब कुछ कमी रह गया या फिर हम लोगों को क्या देंगे या नहीं देंगे उसमें कुछ बातचीत होना चाहिए। क्योंकि ऐसा हुआ है कि रिक्रूटमेंट प्रोसेस जब शुरू था तो हम लोगों ने सब कुछ किया, फिजिकल मेडिकल रनिंग सब कुछ में हम इन्वॉल्व थे, हम सब कुछ हमको क्वालिफाई किया, लेकिन जब मेरिट लिस्ट निकला तो उसमें ऐसा लगा कि हम लोगों से वो टोटली अलग हो गया कि हम उस रिक्रूटमेंट की प्रोसेस में थे ही नहीं, ऐसा बात हो गया है। तो ये बहुत गलत बात है। हम लोगों का जो हमारा साथ जो नाइंसाफी है उसमें थोड़ा इंसाफ करना चाहिए। हम मणिपुर सरकार और सीएम सर से अपील करते हैं हमारे जितने भी कैंडिडेट हैं। November tang kunma thoidagi haugadariba lamdam asigi khwaidagi chaurba kumhai ama oiriba sangai festival da tongan tongan balaibak singdagi miyoi gaya saruk yaba lakadaba leiba maramna section tharang lepten lokhatli CDO Imphal West na lepa laitena yumthong khuding changduna thiba humba amadi mi masak khangdokpagi thabak chathaduna lakpagi saruk ama oina ngasi so kwakathel makha thokjom laikai amadi kwakathel thongnawjom laikai da ayuki pung 3 minute nifu dagi 9 minute 35 fawba thiba humbagi thabak chathakre Kasan bayaw na yumthong marfumanga gi miyoy chamakun mga check tawbada tarukti bail out oramki apa apunyaw kiti Thawbal amadi Thawbal district ki praja singda tongan ba health facilities kaya pituna lakliba Pima Healthcare Thawbal Mela Ground na sinduna district level healthy baby competition na mga si Thawbal Mela Ground community hall da pangthokre district asigi tongan mafamdagi lakpa jahi ani dagi ahum fawbagi manungda laiba angang yangkai humdoi na sarug yaduna masama u faba changdam na kiba aduda Thawbal Municipal Council Ward number 8 ki councillor Waikum Ongbi Sanathoi Devi Pima Healthcare gi managing director Langoljam Sotombi amadi Brilliant Academy Thawbal Mela Ground ki principal S Projendrana athoiba mitung singoina sarug yaduna makok mathang taraba singda mana matum yenthokki amadi consolation prize singsu piki angang singbu masama u fana thamsi haiba pandam amaga loina bangthokiba healthy baby competition asibu mai pak na pangthokpada mateng pang bibagi damak Prima Healthcare gi HR Maisnam Premilana pumnamakpu apen mafongdoraki tangdam na ba aduda hairok part 2 dagi ilangbam tomthin ngamba apukpa I Ramesh Kumar na ahanba Thawbal Okram dagi Alex Okram apukpa Okram Namdevana anisuba amadi Thawbal Mela Ground dagi Changkhonbi akoi zamna ahum suba position takhi Kumja lising ni kunma thoigi November thada thokiba thaudok amada masagi duty pangthokpada mama leibaki damak thawai katkraba athoba nifutaruk Assam Rifles ki personal marigi mafamda ngasi Khuga Battalion Assam Rifles na ikai khumnaba utkre ngasi ki thoram aduga mari leinana laikidra personal singi loinabi Virnari amadi macha masu singda ikai khumnaba utpaga loinana makhoigi khubamda lai sukat ki nakalamaromda kumjali singni tara taret ki November 12 da Chandel da thokiba laibak thiba IED ki attack Ningsingbaga loinana thaudok adu laikidraba 18th Assam Rifles ki personal singi mafamda ikai khumnaba utkre haina IGR South na thokpa chirol amana hairi
National Testing Agency NTA na lauba National Eligibility Cum Entrance Test NEET lisingani kunithoi da mai paklaktuna MBBS tamlagadaba sanga yumpham khungangi lairik phaba mahiroi taruk ngase Muslim Students Development Organization MSTO sanga yumpham na taram na ok pagaloina na achamba khudol piduna pokning thagot khre tharamadu Thawbal Kendra gi MLA hanagi CM Okram Ibobi Singna athoi mitunglen Khangabo Kendra gi hanagi MLA o Landhoni Devi na tharamapu sanga yumpham Zilla Parishad ki ex-member MD Hebzur Rahman Amadi MSDO Sangayumpam ki President MD Saroj Khana Akhandam Mitunglen Singoin Saruk Yaki Tharamadudam MD Salaudin Khana Policies and Initiatives of the Government for Minorities Haiba Midamda Resource Person in Wanganki Athoy Mitunglen ki Warol Piriduna Hana ki Chief Minister Okram Ibobina Hai Pangthoki ba NEET exam aduda Manipur ki Maite Pangal Community Maraktagi Mioi Kuntra Hena Mai Paklakpa Asida Sangayumpam Khul Asida ki Nupi Macha Ahum Yauna Punna Mahiroi Taruk Mai Paklak Haiba si yamna chauthok cheringai amani khunasi aphaba mai kai amada chatpa haure haiba khudamni mai paklaba mahiroi taruk asinasu khun asigi miyamna makoida thamliba thajaba kaya asi manghandana ba hona gadabani haiki Sanamahi Students Union Haina Mington Mahiroi Lup Amanga se Sapongli Haina Union Asiki General Secretary Yumnam Arvind Nathopa Gerald Amana Kangalakli Gerald Adogi Matungina Mahiroi Lup Asina Manipur gi apun mami singi chada supnagi tarid dasmik nipan kaktangai raba Kangkul Mutpayana Laidaba Sanamahi Lining Chetpa Singi Damag Mangjal Thana Tabak Dawgani Purup Asi Kanaba Honaba da Lebak Miyam Nasu, Pugning Togot Pipagaluna, Mading Pangbinaba Wafam Fongdorakli, Nauna Sim Liba Mahiro Lup Asigi President Oina, Lasham Chinkai, Vice President Oina Moidang Tim Atoy, General Secretary Oina Yumnam Arvin, Finance Standing Tojam Addison, Publicity Secretary Oina Hamom Dhirasna, Taupuragani Hadi. Indian Red Cross Society Jeribam District Branch na Sindunangasi Hilghata Laiba H Rajan gi Shine Hall da Blanket Yentokre Toramatu da IRCS District Branch ki Vice President L Ranjit Kumar Life Member L Jaminikanta Madi General Secretary H Rajan Kumar na Maru Oiba Mitung Singoina Serugyaki Taramgi Sarugam Oina Jeribam da Laiba Laikai Kunrum dagi Awaba Mayok Nariba Madi Kanalizeraba Mui Marfurom Kangatuna Ningtam Kudol Adu Yentoki Pan-India Campaign Empowerment of Citizens Through Legal Awareness and Outreach ki Loisinba Numita District Legal Services Authority Tamenglong na Miyam Yoiba Rally Amasinduna Chatkre Tamenglong District and Session Judge Tamenglong Kam Chairman and Rajinikanth Singh Midye Makhada Manung Hanjin Mamafam da Legal Awareness Piba Made District Court Complex Tagi Miyam na Fangbaya Basingi Matang da Wakal Tamin Nabage Pandam da Campaign Sipang Toki Bane Rally Adu National Legal Services Authority Makhada Manipur State Legal Services Authority na Sponsor Toduna Pangthoki Bani. Inclusive and Progressive Alliance na Sinba State Level Combined Science and Mathematics Competition for Class 6, 7 and 8 da Mahiroi Lising Ahum Henmina Sarugyaduna Center Marida Pangthokre Thawbal Goina Waikomani Girls College Bisnupur Goina Bisnupur Higher Secondary School Amade Kwa Ta Government High School Amade Imphal Goina Princeton International School Ketri Awang Laikai Center Ojuna Pangthoki Hariba competition is unleashed your potential haiba team the Pangthoki Bane Panbayabade Ikoikoidana Class 10 gi mock test examination to Silagani Hari. United States Department of Treasury na currency monitoring list tagi India lauthokre. Khongtang asi Treasury Secretary Janet Yellen na ngarang New Delhi da pangthokpa US India Businesses and Investment Opportunities event ta wangang khiba pung kharagi matungda lauthorakibani. Monitoring list asida haukiba chahi ani dagi India yaudana lakibani US na monitoring list tagi India ga loinan lauthokraba laibak sing adude Italy, Mexico, Thailand amadi Vietnam ni. List asida hojik yauriba laibak sing adude China, Japan, Korea, Germany, Malaysia, Singapore, amadi Taiwan ni. Criteria ahum mapung fahan gadabada ama khaktamak mapung fai haraduna India bo monitoring list asida kilak thoki bani hari. Haukiba pung kunmani de India da nauna mio chatret kontrahumdoi COVID positive oi kibagaloina. Laina asagi mio ani laikidrei fagalapagi chang chada marfudrani pan dasmik teret ni pan daleri. Apun confirm case na koti mari lak ni futaruk lising hum futaruk jahum humdra teret yaukri. Active case na lising tarani thoi
chahom supna tareta hantakre leina asna maram orga laikidaba apun mamigi masingna lakh manga lesing kuntra chamanga kuntra mathoi sukre leina astagi naw phaduna discharge tawkiba apun mamigi masingna koti mari lakh nifumathoi lesing pulhumdoi chamanga kuntra mapan yaukre leina astagi ngakthoknaba vaccine kapthokiba apun mamigi masingna koti chani taramapan lakh humdra mapan henkre malim yoina covid laichan khwaidagi hena sohlaba leibak singi manungda USA na ahanba India na ani suba amadi France na ahum suba daledi awang nopok state singi yoina Assam na ahanba Mizoram na ani suba amadi Manipur na ahum suba daledi Howjik pawgi merthan atim bring amtang lomnyase Ana layengi office ki thabak amadi koi bachatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani nungai raba paw amana Hotel Ambrosia dagi mita chamngarom chatlaga Vishal Mega Mart kilometer ani makhai chatlaga Ambience Mall, GLF Mall amadi irap laptana nungai raba mafam kaya yobada khudong charaba mafam amani ngasi ba contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 break matung mayam taram nokchari makhata pauta Kekru Yadi Club, Yadipok, KYCY, Amasung Kekru Development Youth Club, KDYC, Ani Nipuna Sindana Kekru Kuldagi Education, Sports, Amasung Arts and Culture, Nachingba, Tongan Balam Singda, Toidok Hindok na Mai Paklak Labasing Harau Tayam, Oktuna Pokning Takat Pagitaram Ama, Ngasi, Kekru Lai Harau Bungi, Community Hall the Pang Tokre, Ngasi Taram Atada, Kekru Kuldagi. Need UG listening to Nitoida, Manipur State Kyoina, rank Chama, Humbuma Toida, Lakibi, Soraisam Toibi Singh Amasung. Bharat Sana Devi gi Machanopi Sanatoi Devi Mamang Tha October gi Kunmari dagi Kuntra Phaba Gujarat ki Surat da Pang Hotel Ambrosia Akshay Kumar Kudo International Kudo Tournament Listening in Kunitoi Amasung 13th National Kudo Tournament listening in Kunitoi da Silver Amaga Bronze Medal Amaga Lorak Pangam Kiba Chakpram Brojen Amasung Jibalata Devi gi Machanopa Bolendro Amasung Mamang Tha October Kunmari da LDU Lamaidong da Manipur State Kala Academy Yauna Pang Thokiba Nifutaruk 40th Ka Manipur Drama Festival lising in Kunithoida second best comedian ge mana phanglakiba Longjam Munal amasung Leihau Devi gi Majanupa Brinjit Ahumbo Club Sing amadi Laikai Miyamna Lengyan Fi Lai Pareng Memento amadi Sel gi Manapi duna pukling thawatki Khongjom Circle Karamna Chakot Hansige Organization na Sindana Tha Asige Taruk da Pangthokiba Ahanba Khongjom Circle Mathematics Competition lising ni kunithogi Class 5 taki 10 faw da leiba mahiroi singe competition na magok mathang tar khabra mahiroi singda manapi duna pokling thogat kre ngasi Tekjam High School ground da Pangthokiba mana yenthokpagi thoramda BJP Manipur Pradesh ki General Secretary L Devin Singh na athoi mithunglen Langathil Zilla Parishad ki ex member Soibam Ongbi Ibetombi Debina Tauramapu Sapam Gram Panchayat ki ex Pradhan Sapam Rameshwar Singh amadi Tekjam GP ki ex Pradhan Langpuk Lakpam Iboyama Singh na akanaba mithunglen Singh oina sarugya ki Khongjom Circle gi Mahiroi Chani Yankhai na sarugya ki competition da class 5 ki oina ke an Excel Academy gi CH Vincent Singh CH Vidyananda Amadi Tekjam Girls Upper Primary School gi A Elizabeth Devina mathang setna ahanba ani suba amadi ahum suba manalauki class 6 ki oina Guidance Coaching Center gi Mackenzie Sapam ke an Excel Academy gi L Narjit Singh amadi M Anis Singh na mathang setna ahanba ani suba amadi ahum suba manalaukre class 7 ki oina KSES branch ki Oscar Soibam Versalis Lampok Lakpam amadi Mahibam Edison na mathang sit na ahanba ani suba amadi ahum suba manalaukre class 8 ki oina KSES branch ki Huidrom Saitam Jed Tenden Academy ki Tom Ten oinam amadi Ibemhal Vishal Academy ki Thaudam Princina mathang sit na ahanba ani suba amadi ahum suba manalaukre class 9 ki oina KSES branch ki KH Ikram KSES Newson Sapam amadi Shining Academy ki Sagol Sem Dines na ahanba ani suba amadi ahum suba manalaukre class 10 gyoina GTS boarding game Kumukjam Rishi Shining Academy gi Sekhar Singh amadi Ibemhal Vishal Academy gi Jingtham Deveshwarna ahanba ani suba amadi ahum suba manalaukre
India yauna malemda heart attack asi mi yamna sibagi khwaidagi common oiba madam ama oirakle. Apollo Hospitals Bangalore gi Dr. Vithal B. Bagi senior consultant amasung interventional cardiologist na ngalingay da lifestyle semdoktana cholesterol gi chang wankhatlakpa thinghona ba suggest story balanced diet chaba junk food thadokpa nongmagi pungkhai ama sajin tawba stress control tawba amasung maikhu season ba tok pagalonina diabetes hypertension amasung high blood cholesterol ase hidak chaduna control tawgadabani hari hawjik sanabagi paulo birase Meghalaya ki Konung Shillong da November dara dagi chatharakpa anisuba North East Olympic Games listing ani kunithoi da Manipur gi wushu team na punna gold medal 13 silver medal mari bronze medal ama lauduna overall champion oikre awang nongpok ki state nipa na sharu yariba games se tha sigi tara taru fawa pangthokani Asian Elite Boxing Championship listing ni kunithoi da Shiba Thapa na lupagi medal laubagalonina India gi oina punna medal taranithoi lauduna loishin kre Jordan gi Amanda Chathakhiba Championship atuda Shiba Thapa asi kg humpu humdoi gi final da Uzbekistan gi Raslan Abdullah Yev ki makhutta maiti ki bane sanagi medal launaba honakiba Shiba Thapa gi yet thangba khuda sokhi loinana lupagi medal oina phangkre Shiba Thapa oina ngarang phangkiba Lupagi medal asi na lupagi medal phangba ahum subani apunba medal na tarugni Asian Elite Boxing Championship listing ani kunithoi da pangthokiba gold medal listing ani kunithoi da phangkiba gold medal mari di nupi sanaroi Singh Lovely Boroghain Sweetie Boram Parveen amadi Alfia Pathani District Youth Affairs and Sports Officer DYASO Thobal District Table Tennis Association TDTTA Management Committee Multipurpose Indoor Stadium Thobal amade Thobal District Badminton Association TDBA Marina punna khutsamnana sinduna lakliba December game ahum phawba numit kunma thoini chupna chathakadaba district level non residential table tennis and badminton coaching camp among asdagi Thobal Kejelaikai Hautabi Lampak da laiba multi-purpose indoor stadium da revenue PHED and special secretary Yaski secretary Namojam Kheda Varta IRS na haudokre iroinana haukiba chahi lisingini kunma thoigi March Taramanga da state asigi chief minister N Birena sangakhiba Thobal district ke amatangar ba multi-purpose indoor stadium ase ahanbo oina ngasidagi sizinaba hokre punna pikliba sanaroi chama henbabu takpi tambi gadoriba camp adi haudokpagi thoram anuda revenue PHED and special secretary Yaski secretary Namojam Kheda Varta management committee multi-purpose indoor stadium Thobal gi chairman su oidiba DC Thobal A Subhas Singh amade MPTC Pangai gi assistant director AK Jhaljit Singh superintendent of police Thobal Jogesh Chandra Haubijam Y Yaski director T Fulen Maite amade planning department ki director and Kulkarani Debina Maru Oiba Mitungnen Singh Oina Saruyaki multi-purpose indoor stadium ase sanaba honabada achauba thaudang laukiba mioi kyabu amade sanaroi kya busu achamba khodol kya tamkiba thoram atugi athoi mithung ki warol piraduna revenue PHED and special secretary Yaski secretary Namojam Khedavartan hai aikoina masana amu biwe khutpa matamda sel khaktana yabanga te sanaroi atugi will kanba amade commitment amagaloina hotnaba changi aikoina asengba will leiba sanaroi singbu khangdokse amade makoibu sengbat pibada aikoi pumnamak sarugya se hake thoram mapuge warol piraduna DC Thobal A Subhas na hai multi-purpose indoor stadium ase karamba matamdagi sizinaba haugadagi haina Thobal district ki praja pumnamak na matam kuinadagi ngaijarakpa aningba adu ngaside mang phaunare haike Thangta numit thawumgi ngasi kunipal ni chanba numitta kimax ki media makhada thangta day observation committee ne sinna Moirang Purel da laiba Moirang Purel Panam Higher Secondary School da awareness program ama bang thokre ngasi gi awareness program atuda Veronica principal Moirang Purel Panam Higher Secondary School Ningthaujam Ajit Kumar Mangang president kimax amade Laithangbam Laitan Them Namendro chairman thangta day observation committee na Tangbal Loising Oiki, Nasiki Taramada, school asigi, Tang Tagi Mairo Sing Sarugaki, Nasiki Taramada, school asigi principal Veronica na Fangdokibada, Nupi Oibisingna, Asigum Laba, Mamanga Digi Lerek Laba, Sadit Sarat Amadi, Isan Isabo, Yeknabadagi, Ngak Tok Jaba, Ngamnaba, Mahai Kalong Sing, Maru Oina, Nupi Oibisina,
haijinba haibasi yamna dangai fade loinana inkhalakliba mahairoi singna aikhoigi culture amasung identity ngakna thamba haibasi ahanba khongthang oigedabani haiki ngasi nomugi oiba ai ngasagi pau pizare ngasi gi oina manipur da khwadagi saki bagi chang ase celsius degree 39.5 oike khwadagi ingmani chang na celsius degree 38.5 oike nungsiti awa ising malal gi chang na ayuk chada marfudra manga amade nungtilana chada nifutare oike aroi bada maru oiba pau Khairan ban ima kaithel da kaithel phamli ba ahan orbi sengi damak yenglaga mafam chabda toilet sagani haiduna soikhom graga kaithel dup ki president secretary nauna khanbagi soikhom ba oiram lei jahi tarani thoi rom gi mamang da lupa lag lising ama chani tare dasmik taruk ama changna saba haukiba Tamenglong Jawahar Navodaya Vidyalaya gi building ngasi fawba saba loi singna lairakpana building asigi saba haukraba saruk singi pibam phajilaktre handaki sangai festival gi saruk ama oina Churachandpur da pangthokadaba designer Robert Naurem gi show da showstopper oidoribi Miss Universe lesingani Lara Dattabu Chief Minister Nongthomam Birena taramna okpagaloina harauba fongdorakle Ajawa senjau pai balalol itik tauba mioi kharana yen gi mamal ngai hak laitena hongtok hongjin taubagi mayokta yen gi farm tawriba mioi singna khongjang chathakre lambi da lakpa mioi singda asemba yen lemni yen thokre amade miyambu ot naiba amade lana oijanaba sizinabagi thausil leiriba makai lamdam amada revelation adumak tholakigani haina UNLF ki hanagi chairman RK Meghena khongdorakre Howjiki oinadi IS News na bizaba pau matang asil loisinjare